Deccan Air 582 gi pilot ki Mikey degi Begumpet Tower da plane asi emergency fuel da leire haibadi thau yamna yaudre mafam sida len tawge hari masida plane asi thau yaudre hairakla fawada Begumpet 80 dagi len tawgi ayaba du pirakte Begumpet 80 dagi plane asi len tawgi ayaba du piraktabana 80 asida birga mamana ba adu chansilaktuna birna pilot aduda matam kayam paiba yabagi fuel yauri bagi hangbada minute taruk paiba yabagi yauri hairakpadagi madu origadi Air Force Station Hakimpet Airfield the plane asi divert tawduna mafam duda taruna ba birna pilot aduda haiki birna haiki bagi matungina pilot asin plane asi yamna thuna Hakimpet Airfield gi maikaida divert tawi aduba hojik pilot asigi wakhaldadi plane asi soidana crash tawrani haibasi mahaki thajaba oikre bomnamak oiduna su hingnana bohona dabadi yadabanina pilot asina ngamjabi thaduna Deccan Air 582 asi ATC dagi ayaba amata yaudana Air Force Station Hakimpet Airfield da namdana plane asi ningthine alignment tawba ngamdaba makai yamna wana len tawki pilot sing asi asok apan yaubadagi ngahak wakal mangduna leiki Bir amadi magi mamanabasu gari thawduna mafam masida yamna thuna yausilaktuna pilot singdu khudong thiba nanglabra haibadu yengsinnabagidamak chansilakpada mafam dugi security singna birbu phuduna machi ama fawa lenghandana question thamki birna yamna kana haije aikoi ex Air Force officer ngaktani plane asigi manungda pilot ani yauri pilot singsi amukta mating pangbiu haina yamna kana haijarabasu tabide Tabiriba amadi miteng tabiriba singbo ahanba maktada akong sanba thoksomna ikai khumna jabaga loinana taramna oksari ngasi amuk pumna makida makta pujarakliba film si yamna nauriba Sarfira hairiba film aduni Sarfira hairiba film si 2024 gi July 12 ta release tawkiba Biographical drama film amani film si da maruina ulibasi yamna apikpa income na hingjariba miyosingna puba thangba ngamba makoina yamna line puthokpa ngamba apikpa senfam na ticket kaklaga tongba ngamba airlines ama hawdokna ba honabada tongan ba yekna ba kaya thoglaklaga wana honajariba miyoi aduda thengkhang kaya rakta ayet apan pina na ba honarakkhibagi warini sathina masak phanglaba awaba mayuk naraba miyoi amagi mahaki aningba si thungba ngamkhibra natragana ngamkhidabra haibadu film asi yenglaga khangminasi film si yenglaga adongi matam ariyambada manghan baibadu oiroi hotnaningbagi thauna kayana adongi pangal loksing soidana hakutkani asigi film asina fangkiba rating singdi IMDb da 10 gi manungda 7 aduga Google user singna 91% like toriba crore marfurom changna namkiba film ni adumakpu hauzik fawagi oinadi film asigi box office collection gi senfom asi yamna namely loinana maming lairaba film star Akshay Kumar na film asida lead role lori adudi mayam yamna sangdoktana film gi warida laksarage akong sanba thoksomna pumna makpo amuk ka hanai kai khumna jaraga film asigi wari paringda pumna makki pokning singsinjari film asigi hanba sinasi aikoi bu pukning wakhal langtak na hanba charang na hanba climax ki sin amadagi hana utpa hori sinasida uribasi 2003 chahi asimaktadani Begumpet International Airspace ta Deccan Air 582 asi paibagi saktamni aduga pilot asina Begumpet Tower gi ATC da hairaklibasi hauzik pairiba Deccan Air 582 asi fuel yamna yauraktabana maram oiraga mafam asigi runway da landing tawge haibagi clearance ama request tawrakli aduga yamna thuna masigi pakhum oina Begumpet ATC na hairaklibasi Deccan Air 582 asi hallaga paikho haina hairaktuna mafam asida landing tawbagi ayaba adu pirakte pilot asina amuk emergency fuel khakta ngaire aduna hallaga chatpa yararoi hairi adubo amuksu Begumpet ATC dagi hallaga paikho mafam asida land tawba yaroi haiduna adumak hairi pilot asina amuk hai aingonda hauzik makha tana paiba yabagi fuel yaudre gari maramgi mafam asida taba yaroi dawribano haina hangi ATC gi pakhumdi adumak ahomba leite mafam asida Deccan Air 582 asi len tawba yabagi clear oide len tawba yaroi haina adumak hairi asumna Begumpet Airspace ta minimum emergency fuel da paidunu leiriba Deccan Air 582 gi pilot asiga Begumpet Tower ATC ga awai akum tawnaringai talak asida yamna thuna yangna maming leiriba film star Akshay Kumar haibadi film asidana bir mahakna sensilaktuna ATC dagi phone asi mulaga pilot asida matam kayam paiba yabagi fuel leiri haina response piki pilot asina amuk minute taruk paiba yabagi fuel yauri haina hari birna amuk plane asi Air Force Station Hakimpet Airfield da divert tawraga mafam aduda len tawruna ba haiki
Masidagi pilot asina Deccan Air Fiber 2 asi Begumpet Air Space tagi yamna thuna divert tawduna paiki. Birsu plane asina len tawgadoriba mafam asida chatnanabagidamag tower asidagi yamna thuna magi mamanaba amaga loinaduna security singadu namkhairamlaga senthorei. Aduga yamna yangna gari thori. Nong thaktana Deccan Air Fiber 2 asi Air Force Station Hakimpet Airfield nakna paisilaktuna Hakimpet ATC-da pilot asina hairaglibasi Hakimpet Tower. Masi Deccan Air Fiber 2 ni ay 1987 batch ki ex Air Force Captain Chaitanya Rao ni. Mafam asida len tawjage haina haiki. Masida Hakimpet Tower ATC-dagi asumna response pirei. Deccan Air Fiber 2 masi Hakimpet Tower ni. Mafam si restricted airspace ni. Mafam sida len tawnabagi nangonda permit pide. Airspace asidagi khudakta lapthoko. Masi order ni. Asumna Indian Air Force Station Hakimpet Airfield Tower ATC-dagi mafam sida len tawbagi ayaba firaktrabasu plane asidi foil yaudabana mafam asida nampuda len tawnanaba honari. Deccan Air Fiber 2 asi hauzik airfield asigi runway da tapna nemtharaktuna runway da plane asi tare. Plane asina runway da laknanaba honabada control ngamdabadagi airfield asida leiramba gari singda plane asigi masana khetpadagi pilot asi sokladuna gyan mangduna lei. Birsu gari adu yamna yangna thawduna mafam si yoksilakadore. Mahakna phone da taribra haina hangbada pilot asigi maikhaidagi hauzik response amata pirakhidre. Aduga birsu hauzikti mafam asi yoksilakle. Mahakna gari khamduna yamna thuna chensinduna pilot singdu karamba fibamda leiribagi haina yengnanaba honaringaida Hakimpet Airfield asigi masing yamlaba security personnel singna sangsilatuna birbu machi ama fawo lengba yaroi haiduna nongmaina tamduna koisinduna thamki. Hauzik mafam asida ayaba amata yaudana len tawduna leiriba Deccan Air Fiber 2 asibu pairakhiba pilot sing asi hauzik fawa hinglibra natraga sirabra karamba fibamda leiribagi haibadu ulamdana matang asida sinasi kat tawduna wari asigi mari makhong sing adu ningthina mu utpa horei. Ulakliba sinasi 1998 chahi sidagini birgi girlfriend Ranina birbu unabalai. Aduga bir amadi Rani makhoi anigi apamba sing adu hainaduna wari sai. Masidagi khangi madudi bir si yamna ahongba mamalgi ticket fanganba ngamba masagi airlines business ama haudoknabagi idea ama plan leijaba Indian Air Force dagi voluntary retirement lauraba pilot amani. Mahakna miyamda ahongba mamalgi airline ticket fangananaba low cost aviation ama haudoknaba tongan ba bank singdagi paisa thada biraknaba hairubada bank kun marina mahakpu reject tawbirakhi. Aduga Rani su thongba thakpa chanaba polam sing sem saba haijabana mahaksu masagi bakery ama haudokpa pamba misak amani. Asumna makhoi anigi apamba sing hainaduna birna Rani da mahakna kamdona Indian Air Force da join tawkhibagi haibagi matangda wari lirei. Wari adudi atai nate birgi khungang asi fauduna train chelabasu khungang asida train khamdaba station leitabana mafam sigi miyamna ana layeng amadi tongan ba tangai fadaba hiramgi chatnana bahonabada khudong chadaba kaya marum mayoknei. Masidagi nongma birna luchingduna mafam sigi miyoi kharaga loinana khungang asidasu train station ama leinanabagi protest tawi. Hairiba protest asida police ka muknabada miyoi khara asok apan yauki. Masigi thawdok asidagi asumna protest tawi haiduna birgi mapana birda chairami. Masida birsu sauduna mapada awai akhum khara tawrukpadagi mapana birda khupakna thai. Masigi thawdok asidagi bir mayum thadokuna chatkraba matung ikui kuidana exam thaduna short service commission da admit tawki. Masigi matungda bir Indian Air Force da join tawki. Asumna birgi wari matek asi Rani da liraba matung Rani na yumda halamdaida bir da hairami. Madudi nahakna nangi apamba airline gi thabakto horo. Aduga aisu aigi bakery gi thabakto haurage. Adugi matungda karam kand kari tawsige haibadu khanarasi haina hairami. Masigi matungda gi bir magi thabak asi haunanaba mai onsin bamu haurakle. Magi thabak asigi damak ahanbada loan pibinaba bank ta laktun haije. Adubo apikpa Gramin Bank oibana asigumba achauba makhalgi loan sidi piba ngamloi haina bank ki maikaidagi bir da hairki. Masidagi amuk bir magi thabak asigi damak partner oibiu haina bagi damak Just Airlines Mumbai da airlines asigi mapu oriba Paris Swami ga unaba laki. Adubo bir na mabu unabagi appointment di phanglakide. Mathangda amuk SBR Capital Venture Capitalist unabagi appointment amuk lawba laki. Adubo ayabadi phangkide. Mathang New Delhi da amuk Ministry of Civil Aviation ga unaba laki. Adubo ministry gi official singna
minister si hauzik yamna busy ori unaba yaroi haina haraki matungda amuk fund flow ventures venture capitalist Prakash Babu masamakta ngaihaktang wari sananaba birna haijarubada mahaki chatkadawriba thabak usi thengkhre haiduna wari saramdana adumak chatki amuka hanna hanjin bir Jas Airlines Mumbai da Paresh Goswami ga unabagi ayaba lawbulaki adubo birna tha taragi mamangdagi hanjin appointment lawbulaklabasu Jas Airlines ki mapu oriba Paresh Goswami ga unabadi fanglakide asumna matam sangna Paresh Goswami ga unabu fanglaktabadagi birna magi mamanabasinga sel khainaduna Paresh Goswami na tonggadaba flight adugi business class ki mamal yamlaba ticket adu kaktuna hauzik bir Mumbai airport ta thunglare birna airport asigi check in gi line da leplingai da magi hek mamang da leplibi nupi asigi handbag asi yambana airport ki staff aduna punabagi ayaba du pirakti mi amagi handbag amadagi hena puba yaroi haina haraki masida nupi asina puriba polam singsi aigi inau nupi pregnant oirabi amagini haina yamna kana ngangna basi birna tabadagi magi luggage yaurakte pot simana paibirage haiduna nupi asigi mateng pangbirami birna nupi asiga wari sanabadagi nupi asi All India Radio gi senior program producer amani haiba khanglaki nupi asiga birga check-in loiraduna flight ki matam ngaiduna famlingai da business class ki passenger sing koksilakpada birna hugatuna chatke tawi masida nupi asina birda koksilibasidi business class ki passenger singini aduga nangna kadai da chatke tawribano haina hangbada birna nupi asida masi yengo haiduna magi business class ki ticket adu nupi asida yengali ticket asi yenglaga nupi asina yamna ngakna hari business class ki ticket lupa lising kun ki ticket ka iba aduga karigino nangna economy gi line da queue lepamidi asumna nupi sina hairakpada birna amukhumi aigi bank account to pura khali ohelaga sumna gi pung amagi matam khak Paresh Goswami ga unabu fangnabagi damak business class ki ticket si kakpani halakpadi train da general compartment da tonglaga halakadawribani haina khumi ayaki matungda hujik birna paigadawriba flight asigi passenger pumnamak flight asida kakatuna famnare business compartment da bir amadi Paresh Goswami su sit thangnana famladuna hujik flight asi paiba hore birna Paresh Goswami da wari saba hujili sir aigi ming bir Jagannath Matre kauje sarga unanaba atopa lambi amata leitabadagi ngasigi tanja si lawrukpani sarta disturb khara tawre masigi damak ngakpi gani sir aisu airline ama haudokpa pami sir segi inspiration ni sarga aiga partner oiminaraga icham chamba senthok yamna leijadaba miyo singna tongba ngamba India gi ahanba low cost airline ama haudokpa pami haina hairubada low cost airline na kamdongna profit leigadoribano ai partner oiba ngamloi haiduna bergi wafam basi thausa birakhide aduga birbu economy class ta faman lunaba crew members sing hari asidagi crew members sing na birbu chingthoke tawbada karigi aina economy class ta chatkadoribano nakhoigi chairman da aina business class ki paisa paid tawkhrabani ticket si aigi ni haina birna khumi masidagi Jas Airlines ki chairman Paresh Goswami na crew member ama koksilaga lona karigumba khara haikibaga ikan kanadana flight asigi captain na yamna thuna announce story madudi laibak tiba technical state na maram orega flight asi amuk Mumbai da halaga pairagani haina khanghalaki aduga flight asi su yamna thuna leithutuna Mumbai gi damak paiba howi matauksida bir yamna angakpo oiki aduga Paresh Goswami na birda yamna mukna hari ticket nangi oiramba yai adubo plane sidi aigini asumna plane si hojik Mumbai da amuk hana landing tawri mafam sida fund flow ventures ki venture capitalist Prakash Babu thengnabadagi mahak faminaduna bergi low cost airline ama haudoknabagi fajarba wakhalon du wari sabadagi Prakash Babu nasu bergi wakhalon singasi khara yaningba faurukle masidagi mahakna chalamdai da bir da harmi aina chalibasi tha marigi khongchani masi halaklaga fund flow board ta wafam si haudoklage harami masidagi bir su harauna lehawi asumna birna ma masagi low cost airline sama haudoknabagi sel thada binaba investor thiringai sida asomda magi girlfriend Rani di magi pamjaba business bakery adu mahak masagi mingda Rani bakery haina mingthonduna mai pakna haudokle birsu venture capitalist phangle wari sanaraga yamna atenba matamda airlines haudoklani hairaduna bir amadi Rani makhoi ani haujikti luhongle aduga magi nupigi bakery su hena chauthoraktuna Rani gi manempok amadi birgi support ka loinana haujikti Mumbai da su ama hangdogle
मसिदगी था मरिगी मतम अदु हौखिदुना वेंचर कैपिटलिस्ट प्रकाश बाबूसु मागी खोंगचत लोइदुना हलकलगा वेंचर फंड फ्लोगी बोर्ड मेंबर्स सिंगा फमिनदुना बीरगी लो कोस्ट एयरलाइंस हौदोकपगी मतंगदा बीर मसा याउना कुपना खनब हौई करिगुंबा खनरिबा असिदा बीरना हारिबा वफम सिंगसिदा थाजनिंगाई ओइबा ओइथोकपा याबा ओरगदी हारिबा वेंचर फंड फ्लो सिना मंगोंदा अचौबो सेनफम अमा इन्वेस्ट तौरकदौरिबनी बोर्ड मेंबर्स सिंगना बीरदा हिरम मसिगी मतंगदा तोंगान तोंगानबो वाहंसिंग हंगलई बीरसु मागी आइडिया सिंगदु फुंगदोई अदुगा ngaihakki matungda meeting loiraduna बीर अमदी प्रकाश बाबूगा पर्सनल ओइना वारी सानै मसिदा बीरगी प्रपोजल अदु मागी फंड फ्लो बोर्ड ना यारे हाइना बीरदा पाउ तमलई प्रकाश बाबूना मखा तान हरि अदुबो इशू अमदी लेरी फंड सि थादोकपदा था अहुमदगी तरुक फावबदी चंखिगनी मसिदा बीरना सुखुमी DJC दगी लाइसेंस लौबदसु अदुगी मतमदो अदुम चंखिगनी हाइना प्रकाश बाबूना मु हरि अइना तसेंगना वारिबदी बीर मतमदु ngaibadadi American Airlines के रेट सी वांखलकपसु याई नत्रगना कनागुंबन मसिगी आइडिया सी लाकपसु याई अदुना नंग सुमदौरो एयरक्राफ्ट अहुम बुक तौसलो अदुगा लाइसेंस तो हेक फंगबगा एयरक्राफ्ट सिंगदुगी पेंटिंग अमदी स्टिकरिंग तौबदुना मलेशिया दा तौहलो प्रकाश बाबूगी वफम सिदा बीर नहरी सर अमेरिकन एयरक्राफ्ट बुक तौबदा अमेरिकन एयरलाइंस दा लाख 93 एडवांस पीदबा यारोय सर प्रकाश बाबूना सेनफम दुदी नंगना उपाय अमा तौरगा सागरप ngamloidra haina hangbada बीरना मागी ममागी लमदु थादोकलगा लोन लौबदी यागनी हाइना खुमी प्रकाश बाबूना अदुबो नंगी इमाना यारकद्रा हाइना हंगलकपदा बीरना खुमी सर अइना तौबा थबकता अइगी इमाना नो हाइबो वाहिदो मसि फाव हाइरक्त्रि वाफमसिदा प्रकाश बाबूना बीरगी लेंगजुमदा मखुतना पोप पोप थारगा नोकलगा हरि एयरलाइन गी ममिंग अमा थोनबा खनबा होरो मयामना हेना वारिसि ज्ञान तानबगिदमक करिगुंबा खरदंग मतांगसिदा पंजाहोगे मदुदी बीरना लौगदौरिबा एयरक्राफ्ट असि अतै अतोप मफमदगी लौरबदी ममल का हेना वांगबन मरम ओरगा माना लो कोस्ट एयरलाइन हौदोकपसिदा खर खुदोंग चारोइदबा मरमना मागी एयरक्राफ्ट असि अमेरिकन एयरलाइंस तगी लौगदौरिबनी मसिसु लैगदबा नते वाइगदौरिबनी फिल्म सिगी मतुंग इना बोइंग प्लेन अमा लैबगी ममलसि 136 crore नि अदुगा हारिबा बोइंग प्लेन असि सेकेंड हैंड ओइना लैरगना मसिगी ममलसि 90 crore ओइगदौरिबनी अदुगा सोमद बीरना मसागी लो कोस्ट एयरलाइंस हौदोकदौरिबसिना सुपनगी 10 crore गी बजेट न सिनगदौरिबनी मसिन मरम ओरगा अमेरिकन एयरलाइंस तगी प्लेन असि अहोंगबो ममलदा वारगा सिजनगदौरिबनी अमेरिका दा ट्विन टावर अटैक की हेक मतुंगदा एयरलाइन की बिजनेस ता अचौबा अमांगबा मलाखी मखोगी प्लेन सिंग अदु ममल तंखाई तारगा योंथोकी मसिगी लैरिबा खुदोंचाबा सिलौरगा बीरना अमेरिकन एयरलाइंस की एयरक्राफ्ट असि लीज ओइना वारगा सिजनगदौरिबनी असुमना वेंचर कैपिटलिस्ट प्रकाश बाबू अमदी बीर वारी साब लोइरदुना सिनसिगी हेक मतुंग मथंगी सिंदा डायरेक्टरेट जनरल ऑफ सिविल एविएशन DGC की ऑफिस न्यू दिल्ली दा उलई बीर मफम सिदा DGC की डायरेक्टर उनबा लाक्तबनी अदुबो महाकना मफम सिदा नमित कयानी हंजन हंजन लाक्तबसु डायरेक्टर उनबदी फंगलमदे असुमना डायरेक्टर की PA अदुना बीरबु हयेंग लाउ हंगसित लाउ चयोलमगी मतुंग दा लाउ हाइदुना हंजन हंजन नमित थादोक्तुना था अहुम हौख्रब फावदा बीरना डायरेक्टर उनबदी अदुमक फंगलमदे मसिदा बीरसु यामना सौनिंगलमी मसिदगी बीरना DGC की ऑफिस तगी थोगलकलगा दिल्ली की हजरत निजामुद्दीन रेलवे स्टेशन दा ngaihak wakal nuaitan wakal tawduna famlingayda रेलवे स्टेशन सिदा रेडियो थारंबदगी मिकुप सिदा बीरना तारी मदुदी hayang evening da International Girl Child Welfare Organization सिनबा द साइंस फेयर ऑफ गर्ल्स हारिबसिदा इंडिया की प्रेसिडेंट डॉक्टर APJ अब्दुल कलाम लाक्तुना माहिरोई नुपी मसा सिंगा इंटरेक्ट तौगनी हारिबा प्रोग्राम असिमक्सु ऑल इंडिया रेडियो ना hayang evening की पुंग मंगादगी लाइव ओइना संदोक्तुना तहनगनी रेडियो की खुतांगदगी बीरना हारिबा पाउसी हेक ताबदगी प्रेसिडेंट APJ अब्दुल कलाम गा उनबगी तांजा असि लौनबगी दमक बीरना महाकना हाना ममांग द एयरपोर्ट ता मतेंग पांगबिखिबी ऑल इंडिया रेडियो की प्रोग्राम प्रोड्यूसर ओइबिनुपी अदुग लोइनना बीर महाक मसामक्सु ऑल इंडिया रेडियो की मीडिया की मियो यम सादुना दिल्ली पायोनियर स्कूल फॉर गर्ल्स हारिबा मफम असदा मखोय अनि यामना हाइसिंगना सेक्सिना प्रोग्राम असि सरुक याब पुन्ना लागै
असुमना सिक्योरिटी की अकन चेकिंग लोइनना बीर अमदी ऑल इंडिया रेडियो की प्रोग्राम प्रोड्यूसर नुपी अदुगा स्कूल असुगी मनुंगदा चंगलक्तुना प्रेसिडेंट अमदी महिरोई नुपी मसा सिंगा इंटरेक्ट तोबुसी फमदुना तारी महिरोई अमन हरी सर नाहकसु खुंगंग अमदगी हौरकपनी अदुगा हौजिंगना नाहकना इंडिया की प्रेसिडेंट ओइरे अदुना पुंसिदा अचीवमेंट अमा फंगनबगिदमक करी करी मथौ ताबगे हाइबदु सरना अखोइदा एडवाइस कर पिबियो हाइना हरी मसिगी पाउखुम ओइना इंडिया की प्रेसिडेंट डॉक्टर एपीजे अब्दुल कलाम ना महिरोई सिंग हरी मसिदी यामना अचंबने यामना लाई पोसक मरी खक्तंग नखोइदा मथौ ताई नंबर 1 एम नंगी गोल दु खक्तदा फोकस तो करिगुंबा पोसक अमतना नंगबु माइथी हनगनो नंबर 2 नॉलेज नखोइदा तमसिनबदा कानबा नॉलेज खुदिमक तमसिनगदबनी हाइजिनगदबनी नंबर 3 दा हार्ड वर्क अदुगा नंबर 4 दना प्रिजर्वेरेंस डिटरमिनेशन हाइबसिनी करिगुंबा मसिगी पोसक मरी सिबु लेरगदी अखोइगी लेबाक असिगी सिटीजन अमा हेक्तना मखोइना पामिबु सिंधु एचिव तौबा ngamgani असुमना प्रेसिडेंट अब्दुल कलाम ना हाइरिङै तंजा असिदा मरक थतुना बीरना लेपखतलगा हाइरि नते सर मंगा सुबु पोसक मसु लेरि बीरना वाफम से हाइरकपदा प्रोग्राम असिबु सिलि लांगलिबसिंगना हौजिकि ओइनदी मीडियाना क्वेश्चन हंगबगी अयाब पीद्रि हाइना हाइरि असुमना हाइरकलबसु बीरना हाइनिंगलिबदुदी अदुमक मखा तान हाइरि चांस अपॉर्चुनिटी सर अखोइगी लेबाकसिगी सिटीजन सिंगदा अपॉर्चुनिटी हाइबसि मथौ ताइ सर सरना हाइबिरिबु पोसक मरी दु खक्तनदी यारो सर अथिंगबा लेरबसु असुमना बीरना प्रेसिडेंट की वाफम मरक थतुना लेपतना वा मखा तान हाइरकपदगी सिक्योरिटी सिंगना बीरबु मफम सिदगी चिंथोकनबु होनरै अदुबो सिक्योरिटी सिंगना चिंथोकनिङै तंजा सिदसु बीरना अदुमक माना हाइनिंगलिबदु लेपतना नमफुदा हाइजिली सर इचम चंबा मियोय अमना मागी मंगलान अदुबु फंगे हाइरबदी अपॉर्चुनिटी हाइबसि मथौ ताइ सर opportunities yaudana hard work khaktana angang singsida mafam amatada makhoigi manglan adu mangfauna bangamloi sir ai chance ama khaktang pami sir ai lebak sida ahan boina low cost airline ma hawdoku pami sir ai yuwase amukta tabiyo sir asumna berna mage apamba aningba singasi kanna hairikpadagi india gi president dr apj abdul kalam na berga unabagi tanja ama piraktuna bergi apamba singdu phongdok hali berna president da hari khurumjari sir अगी मिंग बीर मात्रे कौजे सर जरंदे सोरगा नकना लेबा खुंगंग मदगिनी मफमदुदा अगी इपादो स्कूल की ओजा मोरमी असुमना बीरना हारगा फ्लैशबैक द उलक्तुना मागी हौख्रबा वारी अदु लीबा हौरई बीरना इंडियन एयर फोर्स ता पायलट अमा ओइना थबक तौरिङै थबक मफमदा लेरिङै मतमदा ममाना नोंगमा मंगोंदा कॉल तौरखी अदुगा बीरगी अपोकवा मपा अदु मसा ngamdre यामना अरुबा फिबमदा लाइकन अदुना लेरे महाकना बीर नाहक्तबु सोंदुन लेरे मागी अरुइब सोर होंद्रिङैदा नंगबु उनिङि हाइरि हाइना बीरदा ममाना मपी ताना यामना अवाब सकफमदा पाउ तमलै मसिदगी बीरना अइना ईश्वर पंदुन वासक लिसिनि इमा बाबादा हायो अइ मफमदुदा हयेंग अयुक सोइदना यौरकनी हाइरगा कॉल अदु कक्तुना यामना थुना बीरमागी थबक मफमदगी चंथोरै अदुगा फ्लाइट टिकेट कक्नबगिदमक एयरपोर्ट की टिकेट काउंटर दा चंगदुना मागी अयावबो पैसा सिंगदु पीरुबदा काउंटर की नुपी अदुना मसिदी लिसिंग तरुक खक्तनी बिजनेस क्लास की टिकेट ममलदी लुपा लिसिंग तरामाथोय चनीनी हाइना हाइरकपदा बीरना खुमी आई बिजनेस क्लास की टिकेट पामदे आई इकोनॉमी पामी हाइना खुमी मसिदा नुपी अदुना अमुक मखा तारे इकोनॉमी की सीट सिंगदी फुल ओइख्रे हाइना मसिदगी बीरना एयरपोर्ट असिदा फ्लाइट तोंगनबगिदमक्ता लेरिबा मियाम असिदा मागी वालिब सेनफम लुपा लिसिंग मंगागा चनी अदु मतेंग पांगबियो हाइना बीरना यामना थमोय सोकना कप्तुना हाइजे अदुबो महाकी मतेंग अदुदी कना अमतना पांगबिखिदे बीरना इकोनॉमी टिकेट कक्तुना मथंगी फ्लाइट चटके हाइरबसु मथंगी फ्लाइट ती नुमित निनीगी मतुंगदा पाइगदबो ओइबना बीर अतोप उपाय मत लेतबदगी तंगाई फदन महाक चत्तबदी यादबनिना बीर लंबीदा अराक पा तोंगान तोंगानबा गाड़ी सिंग मथंग तोंगदुना मसिदगी अमुक ट्रेन तोंगदुना नुमित कयानि चंगना बीर मयुमदा हलकपगी लंबीदा बीरना मथंग निंगसिंगलै महाकना पिकलिङै angang oiringai matamda mapana mahakpu pambikhiba nungsina loina bikhiba mikup singdo aduga amuksu mahakna mapaga ngaihaki oina saunakhiba ngangnakhiba mikup singdusu loina mak ningsinglai flight lakpo oiramlabadi beerna mamada haikhiba matamduda chapchana yoba ngamgadabani adubo madugi ticket kaknanaba paisadi mangonda suna yaudrabanina makhagi lambida lakhiba oibana beerna halakpagi lambida namit masing yamna changkhre मसिन मरम ओरेगा बीरना मयुमदा यौरकपा मतमददी
mahaki apokpa mapa adu unabadi lairadana laikidabagi aroiba mathau mangam pangthokpa fawba pomloi loiduna leiramle birgi mama adusu mapa kaina khibagi machakna angaubi amagum ningaidana wana leiramki aduga birgi saktam ubada achakpa pendaba thamoidagi birda kaptuna cheri nangi napabung aduna hinglingai matamduda nangbu amuktang ujaramlabadi mana kayada penjagadaba nangbu ujaningbadagi ngauraduna mahakna taibang pal thaduk lamdai mikup tufawa bir haiduna nahaki naming sida solaga taibang pal thaduk kibani aduga nangna karigi matam sana laktribano nang khara sauna kiba adugi damakta nangna napabu waruribra nangi napadunadi nangi damakta kayam khalami khangbra asumna haiduna achakpa thamoidagi tholakpa pendaba wahi kayana birda leptana cheri bir supibam si uruba tarubada hainingai leitana thamoi machet tana kaiki mahaki apokpa mapana hinglingaida yum yorukpa ngamkidaba asigidamak khalluraga pendaba ningamdaban hena mahakpu awaba ma ohinki dofam khanghankide birna mamagi makhong konduna kaplaga haijai aingonda paisa marang kaina sun leikidabana matam chana lakpa ngamkidabani aigi ipada aina sauba waraukiba amata leite aibu ngakpiyu ima haina birna thamoi sokna haijai asumna flashback ki wari gi sin asi loidaduna president Abdul Kalam ga birga famina bagi sin aduda amuk ulai birna makha taana president aduda hari aigi ipana leikidaba matam dudagi hauraga haukiwa chahi ahumsi ahing nungthil khaidana aina mang ama manglaga lakibani leibak sila leiriba mipum khuding maksi nungthaki lambida chatpa ngamnaba asumna birna magi haukraba wari mana pamriba tauge khaliba thabok singsigi matangda ningthina haibadagi India gi president na mating tawbibadagi DGC gi license su yamna atenba matamgi manungda fangladuna makha taba darkar leiba thabak khudingmak paikhatpa hauki American Airlines tagi list tarku plane adu lauraga Kuala Lumpur International Airport Malaysia da birgi plane asigi painting amadi stickering gi thabak kanna paikhatli aduga birgi airline asigi mamingna Deccan Air haina maming thonki asumna birgi thabak khudingmak mai pakna harau tayamna sangsilaklaba matamsida hauzik Malaysia da birgi airlines asigi painting amadi sticker gi thabak te yengsindur leiriba birgi airline asigi partner oiminariba hana air force ta punna thabak tawminaramba mamanabasina call toruktuna birda pau tamlakliba pau asi atai nate bir amadi American Airlines ka taunaramba deal adu cancel tawrakle haibasini karigino hairagadi Indian DGC gi maikaidagi blueprint hanglakpadagini blueprint yaudabana maram oiraga American Airlines na Malaysia da leiriba plane asi amuk hana pukhinaba lakle aduga makhoigi plane singsi block tawnabagi damak makhoina lak yankai gi fine tawnaba su hairakle haina pau tamlaki pau sitabada bir pungak ngaki asawbana su pik thanki karigino hairagadi Indian DGC na matam sifawada company amatada blueprint hangkiba leitri aduga karigidamak atamnana birgi airline asida blueprint hanglakibano haibasini masidagi birna mai hongna sawraduna DGC gi director gi manakta chatuna anoba rule asigi matangda wa hairui adubo birgi wafam singadu DGC gi director aduna thausa birakide masigi matungda amuk fund flow venture capitalist Prakash Babu gi manakta amuk lai Prakash Babu na wari pumnamak lerkpadagi birna khangi madudi Indian aviation asi Jas Airlines ke chairman Paresh Goswami na rule tawbani isam samna Paresh Goswami masasi Indian aviation ni haibani DGCA Ministry of Aviation amadi Prakash Babu masamaksu Paresh Goswami gi khutta loina lei tasengna hairabada fund flow venture gi aronba investor asi Paresh Goswami ni blueprint ki wafam lagliba sesu Paresh Goswami na birgi thabak asi mai paktana bagi damak atamna silibani wafam singsi Prakash Babu na tamlaklaba matungda birgi Deccan Air atu Jas Airlines na loksinduna Jas Airlines na mapu oikibagi saktam adusu Prakash Babu na birda uhalai umna maksitaruba urubada bir khangudana mitki pi ihorei birgi thabak thoram khudingmak asi maithina silbasi Jas Airlines ki chairman Paresh Goswami na atamna tawbani haibasi khanglakpadagi birna Paresh Goswami gi manakta yamna sauna laudun laki security singna bir bu thatpada bir ga yamna kana muknei akon bada security singna bir bu faduna mapanda inthoraki mayum da halakba matungda bir matam khara wakhal nungai tana leiramlaba matung nongma
मागी नुपी रानी ना उचेक खर मचिनजाक पिजबीदुन लेरिङैदा बीर चंगलई मधुदा रानी ना हाय मसिगी उचेक सेंद्रांग सिंगसी ओंथोकना सुपिक मनख्रे मखोइना चाबसिदी खजिक खजिक तनि चारिबसी अचौबु उचेक खुनुगुम्बा लाक्तदी लैरिबा मचिनजाक सिंगसी अमत लेमहलमगदब नति रानी की वाइसिदा बीरना खुमी अपिकपु उचेक सिंगदी मखोइना चारिबा खजिकतुन यारबनी अदुदगी हेना चासिल्लदी पोखाइरगा सीबा ताबनी वाइसे हारगा बीरना उचेक पाइरिबदु येंखटलुबदा बीरदा खंगौदना वाखल अमा लाखी बीरना हराउना चेंसिलक्लगा मागी नुपीदा अमुक मखा ताना हरे नंगना इंगोंदा आइडिया अमा पिबिरे हाइना बीरदा लाक्लिबा आइडिया सी अतै नते सेंद्रांग हाइबसी अपिकपु उचेक अमनी अदुगा टर्बोप्रोप हाइबसिसु अपिकपु प्लेन अमनी अपिकपु उचेक सिंगना नेमना पाइ अदुगा मखोइदी चाबसु यामना चादे मसिगे चप मानना अपिकपु प्लेन सिंगसु लोअर अल्टीट्यूड पाइ अदुना थाउसु यामना चादे मयामदगी हंथै थाउ यामना चाद्रबनिना मसाना टिकेटसु होंगबा ताबनी मसिगी वखलोन असिदगी बीरना इंडियादा अहानबा ओइना कार्गो प्लेनदगी पैसेंजर प्लेन ओंथोक्तुना पाइनबगी थौरांग अमा तौबा हौरकी जास एयरलाइंस के चेयरमैन परेश गोस्वामी सी इंडिया थादोक्तुना था अमगी ओइना अतोप्पा कंट्रीदा चटकदौरी मसिगी खुदोंग चाबसि लौरगा मिनिस्ट्रीदा मथौ ताबा डॉक्यूमेंट खुदिमक अथुबा मतमदा सबमिट तहौरबदी माना हलक्त्रिङैदा बीरगी प्लेन असि इंडियादा पुरक हौबा यागदौरिबनी मसिना लौद्रबदी बीरदा परेश गोस्वामीना अमुक अयेत अपन पिरकदौरिबनी थबक पुमनमक यामना थुना पाइखटलदुना बीरना कार्गो एयरक्राफ्ट डील तौनरे मसिगी पाउसी हौजिक हौजिक इंडिया थादोक्तुना लेरिबा परेश गोस्वामीदसु फंगलमी सोमदना बीर मागी थबक असि यामना थुना हौदोक्नबगीदमक यामद्रबदा करोड़ अहुंगी मथौ तारमी सेनफम असि पुथोक्नबा होनबदा बीर अवाबा अमा ओइरे खनबदा खनफम खंद्रे कोना थंगदा बीरगी खुंगंगी मरुप अदुना पैसा लैरे हाइना फोनदा पाउ हारकी असुमना बीरना मागी खुंगंग अदुदा हाना ट्रेन स्टेशन लैरमदबदु मा मसामकना लुसिंगदुना खुंजंग कया संगसिनबदगी मागी खुंगंग अदुदा ट्रेन स्टेशन थमलकपदा मियाम अदुना अपेनबा पोकनकी मसिगी सुमथक्ता हंदक्ता बीरना अहोंगबा टिकेट ममलदा मी खुदिंगमक फ्लाइट तोंहनबगी पांदमदा मसागी एयरलाइन अमा हौदोक्नबगीदमक संगसिल्लबा थबक असिबु अफबा खुंथांग अमनि खलदुना बीरगी खुंगंगी अपिकपा अंगांगदगी हौरगा अहल ओइरबा फावबदा मागी ngamjaba sel khaigatnarki pigliba angangna senfuda tungsinjaba paisadu senfu thugaiduna piraki yamna leijadabana araiba angamba khara mateng panglakpa aduga khara hena leijaba singna lakta mateng panglaktuna punsinnarakpa achouba senfam mama beerda magi khungangi miyamna piraki masigi loinana beerna ngasi fawagi tangkak asi fawada sangsilakpa ngamlibasi mahaki mama amadi magi nupi rani gi achouba matengna ngamlibani रानीना तोंगान तोंगान मफम सिंगदा मसागी बेकरी हांगदोक्तुना मदुदगी फंगलकप सेनफम खुदिंगमक अदु बीरगी थाबक असिदा सिजिनरिबनी मसिदनी युम पानमिनबा हाइबसी नुपा नुपी अनिमक थोंग मानब तंगाई फदे हाइनरिबसी अमना अमबु सपोर्ट तौनद्रबदी माई पाकपदा अवाबो ओइ असुमना बीरना मागी ममा मागी नुपी अमदी मागी खुंगंगी मियांगी मिनुंगसी थौजाल सेलगी मतेंगा लोइनना बीरना मसागी लोकोस एयरलाइन असि माई पाकना हौदोक्नबगीदमक तोंगान तोंगान मफम सिंगदा एयर स्ट्रिप की दरकार लैब खुदिंगमक सेमगत छगत हौरकी पैसेंजर सिंगना ऑनलाइन द टिकट कलकप यानबगीदमक सॉफ्टवेयर फाबु साबा हौरे देकान एयरलाइन असिगी तोंगान तोंगान माइगैदा थबक तौननब मथौ ताबा मियोय खुदिंगमकसु खनगत लोइरे अदुगा नाकल अमदना बीरगी टीमना देकान एयर कौब एयरलाइन अमा माई पाकना चलाइनबगीदमक थबक खुदिंगमक पाइखटप लोइरकले सुबनगी पाइनबगी तंजा अदु खक्ता ngaisilakle हाइबगी पाउसी जास एयरलाइंस के चेयरमैन परेश गोस्वामी की टीमना ताबदगी पायलट खुदिंगमक डबल सैलरी पीगनी हाइदुना मखोइना लोइना लौसिनकी मसिगी मरमदी बीरगी देकान एयर की पायलट अमता फंगहंदना देकान एयर सी फेल ओहनबगी प्लानी अदुबो बीरसु अराइब मिसक अमदी नते एयर फोर्स पायलट अमा ओइना थबक तौरंब मिसकनी मरमदुना बीरना रिटायर तौरब एयर फोर्स पायलट सिंधु मागी देकन एयर द कौसिंदुना थबक तौमिनरमी एयर फोर्स तगी रिटायर तौरबसु पायलट सिंगसी अहल ओइरे हाइबगी थोइदोकपा अकाइबा अमत लेते मरमदी एयर फोर्स की पायलट सिंगसी सही 53 रिटायर तौई अदुगा सिविलियन पायलट सिंगदी चाही हुंफु माथोइद रिटायर तौई अदुना एयर फोर्स तगी रिटायर तौरलबसु सिविलियन पायलट की रिटायरमेंट की चाही अदु येंगलुरगदी मखा ताना पाइबा याबगी चाही मरी की मतमदी रिटायर एयर फोर्स पायलट सिंग फंगली कैप्टन राजीव मनोहरना खुदिंगमक असि कोऑर्डिनेट तौगदौरिबनी असुमना अवाबा कया अमा मायोकनरबा मतुंग
Beergi timgi Deccan Air si mai pakna paikhanabagi matam adu naksilaknabada Beer amadi magi timdu hainingai leitana nungaijaki pen na noksaki batangi sinda ulibasi Begumpet International Airport ani numit asi 3rd August 2003 ni numit asida Beergi Deccan Airplane adu puraktuna ahanbu oina landing tawgadabu namini Begumpet Air Express yoksilakpada Beer amadi magi miyuisingna makoigi plane adu uraga harau minok tamjai adubo mikuk kharagi tungda Beergi plane Deccan Air 582 asi normal oidaba mawong amada paibagi sakam asi Captain Rajib Manohor na uraki masidagi Beer sukhangle plane asi normal oidre haibise Beer na pau faw na buhon abada pau faw pang ngongkidi wari sigi makataba sarukti ani suba part ki video da amuk mideng taminarasi